ꯂꯥꯛꯂꯤꯕ ꯃꯥꯔꯆ ꯇꯥꯡ 5ꯗ ꯊꯧꯕꯥꯜ ꯑꯃꯁꯨꯡ ꯀꯛꯆꯤꯡ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯄꯨꯟꯅ ꯀꯦꯟꯗ꯭ꯔ 10ꯗ ꯄꯥꯡꯊꯣꯛꯀꯗꯧꯔꯤꯕ 12 ꯁꯨꯕ ꯃꯅꯤꯄꯨꯔ ꯕꯤꯙꯥꯟ ꯁꯚꯥ ꯃꯤꯈꯜ ꯃꯇꯝ ꯅꯛꯁꯤꯜꯂꯛꯄꯒ ꯂꯣꯏꯅꯅ ꯚꯣꯠ ꯈꯣꯝꯕꯒꯤ ꯊꯕꯛꯁꯨ ꯈꯝ ꯊꯦꯡꯅ ꯀꯟꯅꯔꯦ, ꯂꯣꯏꯅꯅ ꯃꯤꯈꯜꯒꯤ ꯁꯦꯝ ꯁꯥꯕ ꯄꯨꯝꯅꯃꯛ ꯂꯣꯏꯁꯤꯜꯂꯛꯂꯦ꯫ 12 ꯁꯨꯕ ꯃꯅꯤꯄꯨꯔ ꯕꯤꯙꯥꯟ ꯁꯚꯥ ꯃꯤꯈꯜꯒꯤ ꯑꯅꯤꯁꯨꯕ ꯇꯥꯡꯀꯛꯀꯤ ꯑꯣꯏꯅ ꯃꯥꯔꯆ 5ꯗ ꯄꯥꯡꯊꯣꯛꯀꯗꯧꯔꯤꯕ ꯃꯤꯈꯜ ꯑꯁꯤꯗ ꯊꯧꯕꯥꯜ ꯑꯃꯁꯨꯡ ꯀꯛꯆꯤꯡ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯑꯄꯨꯟꯕ ꯚꯣꯇꯔ 3,10,10,319ꯅ ꯄꯣꯂꯤꯡ ꯁ꯭ꯇꯦꯁꯟ 365ꯗ ꯚꯣꯠ ꯊꯥꯗꯅꯒꯅꯤ꯫ ꯀꯦꯟꯗ꯭ꯔ 6 ꯂꯩꯕ ꯊꯧꯕꯥꯜ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯑꯄꯨꯟꯕ ꯚꯣꯇꯔ 10,000 ꯀꯦꯟꯗ꯭ꯔ 6 ꯂꯩꯕ ꯊꯧꯕꯥꯜ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯑꯄꯨꯟꯕ ꯚꯣꯇꯔ 2,03,339ꯅꯤ꯫ ꯃꯁꯤꯒꯤ ꯃꯅꯨꯡꯗ ꯅꯨꯄꯥ ꯚꯣꯇꯔꯅ 39,994,192ꯅꯤ, ꯑꯗꯨꯒ ꯅꯨꯄꯤ ꯚꯣꯇꯔꯅ 1,04,990ꯅꯤ꯫ ꯊꯧꯕꯥꯜꯒꯤ ꯑꯄꯨꯟꯕ ꯚꯣꯇꯔ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯇ꯭ꯔꯥꯟꯁꯖꯦꯟꯗꯔꯒꯤ ꯚꯣꯇꯔ ꯃꯁꯤꯡ 15 ꯌꯥꯎꯔꯤ꯫ ꯀꯦꯟꯗ꯭ꯔ 4 ꯂꯩꯕ ꯀꯛꯆꯤꯡ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯑꯄꯨꯟꯕ ꯚꯣꯇꯔ ꯃꯁꯤꯡ 1,13,990ꯅꯤ꯫ ꯃꯁꯤꯒꯤ ꯃꯅꯨꯡꯗ ꯅꯨꯄꯥ ꯚꯣꯇꯔ 53,785ꯅꯤ, ꯑꯗꯨꯒ ꯅꯨꯄꯤ ꯚꯣꯇꯔꯅ 30,1humdranithoi ꯅꯤ꯫ ꯃꯁꯤꯒꯤ ꯃꯅꯨꯡꯗ ꯇ꯭ꯔꯥꯟꯁꯖꯦꯟꯗꯔꯒꯤ ꯚꯣꯇꯔ ꯃꯁꯤꯡ 18 ꯌꯥꯎꯔꯤ꯫ ꯗꯤꯁꯇ꯭ꯔꯤꯛ ꯑꯅꯤ ꯑꯁꯤꯒꯤ ꯀꯦꯟꯗ꯭ꯔ 10ꯒꯤ ꯃꯅꯨꯡꯗ ꯈꯥꯡꯉꯕꯣꯛ ꯀꯦꯟꯗ꯭ꯔꯅ ꯈ꯭ꯋꯥꯏꯗꯒꯤ ꯚꯣꯇꯔ ꯃꯁꯤꯡ ꯌꯥꯝꯅ ꯂꯩꯕ ꯀꯦꯟꯗ꯭ꯔ ꯑꯣꯏꯔꯤ꯫ ꯀꯦꯟꯗ꯭ꯔ ꯑꯁꯤꯒꯤ ꯑꯄꯨꯟꯕ ꯚꯣꯇꯔ ꯃꯁꯤꯡ 38,000,634ꯅꯤ, ꯑꯗꯨꯒ ꯍꯤꯌꯥꯡꯂꯝ ꯀꯦꯟꯗ꯭ꯔꯅ ꯈ꯭ꯋꯥꯏꯗꯒꯤ ꯚꯣꯇꯔ ꯃꯁꯤꯡ ꯌꯥꯝꯗꯕ ꯀꯦꯟꯗ꯭ꯔ ꯑꯣꯏꯔꯤ꯫ ꯀꯦꯟꯗ꯭ꯔ ꯑꯁꯤꯒꯤ ꯑꯄꯨꯟꯕ ꯚꯣꯇꯔ ꯃꯁꯤꯡ 18,734ꯅꯤ꯫ ꯍꯟꯗꯛꯀꯤ ꯃꯤꯈꯜ ꯑꯁꯤꯗ ꯊꯧꯕꯥꯜ ꯑꯃꯁꯨꯡ ꯀꯛꯆꯤꯡ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯑꯄꯨꯟꯕ ꯀꯦꯟꯗ꯭ꯔ 10ꯗ ꯁꯤꯄꯤꯑꯥꯏꯒꯤ ꯅꯨꯄꯤ ꯃꯤꯔꯦꯞ ꯑꯃ ꯌꯥꯎꯅ ꯄꯨꯟꯅ ꯃꯤꯔꯦꯞ 94ꯅ ꯂꯝꯕꯥ ꯊꯦꯡꯅꯔꯤ꯫ ꯃꯤꯔꯦꯞꯁꯤꯡ ꯑꯗꯨꯗꯤ ꯂꯤꯂꯣꯡ ꯀꯦꯟꯗ꯭ꯔꯗ ꯕꯤꯖꯦꯄꯤꯒꯤ ꯋꯥꯏ ꯑꯟꯇꯥꯖ ꯈꯥꯟ, ꯑꯥꯏꯑꯦꯟꯁꯤꯒꯤ ꯁꯌꯤꯗ ꯑꯟꯋꯥꯔ ꯍꯨꯁꯦꯟ, ꯖꯦꯗꯤꯌꯨꯒꯤ ꯑꯂꯥꯁ ꯑꯕꯗꯨꯜ ꯅꯥꯁꯤꯔ, ꯏꯟꯗꯤꯄꯦꯟꯗꯦꯟꯠ ꯃꯤꯔꯦꯞ ꯏꯔꯁꯥꯗ ꯑꯂꯤ, ꯏꯟꯗꯤꯄꯦꯟꯗꯦꯟꯠ ꯃꯤꯔꯦꯞ ꯑꯕꯗꯨꯜ ꯃꯅꯥꯟꯅꯤ꯫ ꯊꯧꯕꯥꯜ ꯀꯦꯟꯗ꯭ꯔꯗ ꯕꯤꯖꯦꯄꯤꯒꯤ ꯑꯦꯜ ꯕꯁꯟꯇ, ꯑꯥꯏꯑꯦꯟꯁꯤꯒꯤ ꯑꯣ ꯏꯕꯣꯕꯤ, ꯁꯤꯕ ꯁꯦꯅꯥꯒꯤ ꯀꯣꯟꯁꯝ ꯃꯥꯏꯀꯦꯜ, ꯖꯦꯗꯤꯌꯨꯒꯤ ꯏꯔꯣꯝ ꯆꯥꯎꯕꯅꯤ꯫ 32 ꯋꯥꯡꯈꯦꯝ ꯀꯦꯟꯗ꯭ꯔꯗ ꯕꯤꯖꯦꯄꯤꯒꯤ ꯌꯨꯝꯅꯥꯝ ꯅꯕꯆꯟꯗ꯭ꯔ, ꯑꯥꯏꯑꯦꯟꯁꯤꯒꯤ ꯀꯦ ꯃꯦꯘꯆꯟꯗ꯭ꯔ, ꯑꯥꯔꯄꯤꯑꯥꯏ ꯑꯥꯔꯊꯋꯥꯂꯤꯒꯤ ꯗꯥꯛꯇꯔ ꯅꯤꯃꯥꯏꯆꯟ ꯂꯨꯋꯥꯡ, ꯖꯦꯗꯤꯌꯨꯒꯤ के जादुमणि, एनपीपी की करीबम जीवन, एनसीपी की ओ हरिदास, इंडिपेंडेंट मिरेप एल डोमेन एमडी अब्दुल हलीमनी। हैरोक केंद्र बीजेपी की टीएस राधेश्याम, आईएनसी की एम ओकेंद्र, एनपीपी की एन डिटेन, जेडीयू की एम तोतोम सनानी। 34 वांजिंग तेंथार केंद्र बीजेपी की पाउनम ब्रोजेन, आईएनसी की एम हेमंता, एनपीपी की उसम मंगलेमनी। 35 खांगबो केंद्र बीजेपी की केएस मेंजोर मंगांग, आईएनसी की ओ सूर्य कुमार, जेडीयू की टीएस जादुमणि। 37 कक्सिंग केंद्र बीजेपी की वाई सूर्यचंद्र, आईएनसी की केएसएस केनेडी, एनपीपी की एम रामेश्वर, एनसीपी की वाई नीलचंद्र, सीपीआई की वाई जमुना, जेडीयू की वाई नवचंद्रनी। 36 वगाई केंद्र की बीजेपी की उसम देवेन, आईएनसी की एमडी फजल रहीम, जेडीयू की एमडी सिकंदर, इंडिपेंडेंट मिरेप एमडी शकीर अहमद, एनपीपी की एम रंजनी। 38 हियांगलम केंद्र बीजेपी की डॉक्टर वाई राधेश्याम, आईएनसी की विड्रोम जितेन, जेडीयू की ई दिजमनी, एनपीपी की एम धनबीर, आरपीआई अठवाली की एन संजोयनी। 39 सुगनु केंद्र आईएनसी की के रंजित, बीजेपी की एम विनोद, इंडिपेंडेंट मिरेप के मुक्ता सनानी। हनकी मिखल असिगे तोप्तोपा सक्तम अमा पनबा तारबदि डिस्ट्रिक्ट अनि असिगी अपुनबा पोलिंग स्टेशन 68दा नुपी पोलिंग पर्सनल सिंग खक्तना मिखलगी मथौ तौगनी। पोलिंग स्टेशन 68 असिगी मनुंगदा 31 थबाल असेंबली कॉन्स्टिट्यूएंसी की पोलिंग स्टेशन 90 मक्ता नुपी पोलिंग पर्सनल सिंग खक्तना मथौ तौहंगदौरी, अदुगा लेमहौरिबा पोलिंग स्टेशन 38 अदुना केंद्र खुदिंगी पोलिंग स्टेशन अनि नत्रगा अहुमदा नुपी पोलिंग पर्सनल सिंग खक्तना मथौ तौगनी। अदुगा मिखल असिगी सरुक अमा ओइना हौखिबा फेब्रुआरी 14, 15 अमसुंग 13 केंद्र 10 असिगी मनुंगदा लैबा पर्सन विथ डिसेबिलिटीज अमसुंग सही 40 हेलबा अहल ओइरबसिंग पुन्ना मियोय 2,213 मयुमदा पोलिंग पर्सनल टीम पुन्ना 93 थादना वोट थादहनख्रे। अनिसुबा फेज की मार्च 5दा वोट थादनगदौरिबा मिखल असिगी कैंपेन मार्च तांग 3दा लोइसिनगनी। मिखल की वोट थादनबा मार्च 5 के अयुक पुंग 8 नुंथिल पुंग 4 फावबा थादगनी। मिखल की वोट मसिंग थीबा मार्च तांग 10दा पांथोकनी।